Akasvani Imphal, Ketrimayum Chitrabhanu na Pau Pazari, Ahan Badamaru Iba Pau. Raza Vidhan Sabagi Marki Mikhal da Kakraba Mui Mari Ngasi, Emily Oina Wasak Lauragani. Manipur ngarang COVID-19 na narba miyo ani nong nasiki bugalon na laiset asina siki ba apun mamasing chani sum na ani shure amasung infrastructure viability gap funding scheme English ngani kunmari kun mga fawba sangdokpa Cabinet Committee on Economic Affairs na yare. Labours na malimgi lectured oiriba COVID-19 mayok ta punna amata oina lanteng nari lamdam sigi miyam na sekang neraba miyoy kaya na so lanteng asida mai pak na bugi dama Akasvani Imphal gi ipaw gi kutang da mipum kudimang na aray batong ohum face mask upa amaga futaruk lam na layna ba mai mit amadi kutsa toy na handok na taruta na tamna ba apil tawri Manipur gi sak naraba saysak pa amasung sayrang ba hamom na ba na mahaki apil da hai Mayambu hamom na ba na kurumjari Hojik Pawgi oina COVID-19 gi vaccine puthok triba maramna laicas asidagi ngakthok na ba amat ngairaba pambai di section bai basina oiri sarkar na laichal asi thingna ba honariba asigi mathakta aikhoi punamak nasu bap tamina duna laichat asidagi ngakthok na nanaba tangai phadabani yom ahum asi ngakna chatminasi aikhoi kudimang na yumdagi mapan hek torpaga face mask soidan upsi sapon natraga hand wash sinaduna Kucha seng handoksi. Amasung mi amaga ki marakta putaruki social distancing thamsi. Section bahai basina isa ekoi gi nungsirabai mong manung amadi miyam bulai chat asidagi kanba ngamgadori bani miyam bo mukahna khurumjari. Hauzik mapungoi ba pau Handak ta pangtokhiba Raja Vidhan Sabha gi marki mikhal da kakraba miyoy mari ngasi MLA oina wasak lauragani Mikhal da saitu Vidhan Sabha ke andadi karakhiba BJP gi ngamtham haukib Wangoi Vidhan Sabha ke andadi karakhiba Agriculture Veterinary and Animal Husbandry amasung Tourism Mantri oriba BJP gi oinam lukhoi Wangsing Tentha ke andadi karakhiba BJP gi Pongnum Prozen amasung Lilong Vidhan Sabha ke andadi karakhiba Independent Y Antas kan ngasi numirung ba matungpung ama makai taba matamda Manipur Vidhan Sabha gi conference hall da adaksa Yumnam Khenchana MLA oina wasak logani Manipur ngarang COVID-19 na narba miyo ani nong na siki bugalon na laiset asina siki ba apun mamasing chani sum na ani shukre Razigi COVID-19 command control room na ngarang numidawaram toki ba cherol man hai hauki ba pung kumari da nong na COVID-19 positive oiba miyo chama ga marfu thingna bugalon na apun ba positive case lising kun chama panyakai tade shure Hairiba matamasida anaba chama humpumari naba faduna discharge tawkiba lunena apuma naba phakiba migi masing lising taratre chatru marfudra nipan shure naba parapuki changsada marfuga mari dasmik mani yaure Marasida Raja Police na COVID-19 gi chana kanglon sing ngak taba miyoy sing fagat pagi thabak lep na chathari ngarang su raja asigi mafam ki yadigi miyoy chani yang khaini pan fagat na lupa lising nifuma pan chani marfu fine oina khonggat ki National Highway Contractor A Old Kasar Road ki Zawjang Tekte gi Rengpang Phawi lambi sem gi thabak ningthi na pakhat pidre haina yaning da fongdok tuna ngarang khopum area Joint Action Committee na senjuna wakat khongjanga macha kre ekoi gi pangmin hai lambi ase ningthi na samjin baki matang da marile na authorities da haizaki bakya leir basu matik chana thabak pakhalak tabadagi mapam adugi miyam na khongjang asi changsin khibani tabiriba pawasi Akasvani Imphal dagini Infrastructure Viability Gap Funding Scheme English ngani kumari kumanga fawa chat makhata na sathaba yahanaba Cabinet Committee on Economic Affairs CCEA na ayaba pikre masina Public Private Partnership ki makhada lupa koti lising ni panchama scheme asiki damak sinaba yahalagani khongtang asina leba asigi mafam kya da samas amasung sel tungi fivam faganan bada tangai fadaba infrastructure sing sengapada chawna mating oiregani New Delhi da committee gi mifam lorba tungda kendra gi sel tung mantri Nirmala Sitharaman na pawmi sing da hai masina water supply solid waste management haksal amasung education sector da awon ba amapurak pangam lagani Lebas da COVID-19 thengna bagi lanjang da singthaninga oina pandup yog ngamduna masigi active case lak mari lising marfudra mari chatu yang khaite khakta ngaire hauki ba pung kumai da lena asna na ba mioi lising yang khai hena naba phagalakuna naba phabagi changchada marfudra ni thoi dasmik tare mapan yaure hauki ba pung kumai da leba asigi oina mioi changa tarani thoi khakta mak sikhibgulone na hauzi fawada sikhib apun masing lak ama lising kuntare changa humpudra ma thoi shure masi malengi oina yengna badalena asidagi mi sibagi chang khwaidi ki niamduna chada ama dasmik mari nipan da leiri masi haksel mantraloina
test track amasung treat ki darkar leba thabak sing ningthina paikhat padegini Tara Shuba Asian India ki awang mata ki mifam danga si Pradhan Mantri Narendra Modi amasung Vietnam ki Pradhan Mantri Nguyen Xuan Phuc punna sababati ominagani video conferencing ki khutang da pangthokadaba awang mata ki mifam asida Asia ki member oriba lebak tera gi luchingba sing saruk yagani mifam adu dal lambi thong samudra gi lamda temang pinaba lalol itik siksha amasung capacity building na chingba yauna marueba lam kya gi matang da su khanagani COVID-19 laje ki matung da sel tungi fifam fagan na ba amasung lamdam gi amadi maling gi evo wafum kya gi matang da sumi fam du da khanara ba yai haina panari Imphal ngasi fongba pause singe maru ba pawge da ma hozik Ngangom Kiran leire Kiran Thagachari Chitrabhanu Imphal ngasi fongba pause singda maru ina phongnari ba paw khar panba tarabadi NSN IM gi peace talk ki waroi singa mari lenana Chief Minister Delhi da korpa gi paw irang thong samjin bagi paw amadi COVID-19 gi mari lenaba paw singa sini haibatai Hoyalan Fauda Nagagi Waro Shingamari Lenana Chief Minister Delhi da Kaurakle Haina Ahan headline Tauri Irang Thong Pankatpa Horpada Amuk Nanthakre CPI na Irang Turelda RCC ki Thong Sabinaba Prime Minister the Wakat Kre Haba Pau Amana Pausia Siganishu headline Tauri Sanga Express Manipuri da Technical Export Committee Siamduna Yang Chilli Haba Chief Minister ki Wapamna banner headline Tauduna Fongli Ani Laikidre Laikidaba Chani Shumna Ani Shure COVID ki fagat pagi sang sa da maripu mari dasmik mari yauri haiba paw masu pawsia si da headline tawdun phone sana lebakta naga peace talk ki waroshin puraknaba center ki khongthang Chief Minister Biren Sayolam gi manung da Delhi da lakna ba khangalakle haina ahan headline tawri miram dagi pusilakpadagi Manipur da sawa plastic ki polom singna hena phajare haiba paw amasu pawsia si da photo ga konana ani shabu headline tawdun phone Pongna Phamda Naga Peace Deal Loshilakpaga Mari Lainana Center na CM Biren Wari Sananaba Delhi da Kaure Haina headline tawduna phone Government ki scheme sing haijarakpa ngaidana piba yaba tiraga pigadabani haiba karam samgi wafam amasu pauchi asigi ahanba lamai da phone Naharol gi thaudang da Union Health Minister gi video conferencing da CM na saruk kyakre Technical Expert Committee siamduna Yangshin badagi COVID na sibagi sang hanthare haiba Chief Minister gi wafamna banner headline tawduna phone Isel Express ta Congress pu miyam na yadre haiba si mark ki mikhal sina takle constructive opposition oibiu haiba BJP gi spokesperson CS Bijay gi wafamna headline tawduna phone Irai bakta apunba positive case listing kunmathoi yogadore general population gi listing taranipan henkre haina headline tawduna phone Imphal Free Fresh ta irang thong amuk hanan nan thakre nauna samjin bagi thabak makha chathari haina ahan headline tawri Morning Bell su irang thong anirak subo oina tek thakre haina photo ga konana ahan headline tawri Sanga Express English ta NSN IM ga waroshin purktringi gi mamangda Kendra Chief Minister Biren ga wari sanagani haina ahan headline tawri People's Chronicle da su Naga Peace Deal gi matang da Chief Minister Biren ga center ga wari sanagadori haina ahan headline tawri Manipur Mail da COVID ki issue technical expert team na yangsilli haiba Chief Minister N Biren gi wafamna ahan headline tawduna phongli Chitrabhanu Thagachari Kiran Loshilakpada COVID-19 tegi ngakthonava face mask upa putaruk labna leiba khutsa amadi mai mitarut na thamba haiba achamba thong ahum asi ngangna chatpinaba amukane ningsingjari aroiba da maroiba paw amukhanna Rajya Vidhan Sabha ki marki mikhal da kakraba miyoy mari ngasi MLA oina wasak lawragani Manipur da ngarang COVID-19 na narba miyoy ani nongna sikiba na laisa asina sikiba apunba masing chani sumna ani shuri amasung Infrastructure Viability Gap Funding Scheme English ngani kun mari kun mga fawba sangdopa Cabinet Committee on Economic Affairs na yari Paulo Zere